ꯍꯜꯂꯣ ꯑꯦꯕ꯭ꯔꯤꯋꯥꯟ, ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩ ꯉꯁꯤ ꯆꯥꯖꯔꯛꯇꯣꯏꯁꯦ ꯃꯤꯃꯤ ꯁꯤꯡꯖꯨꯅꯦ꯫ ꯑꯩꯅꯁꯨ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ, ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯪꯒꯥꯝꯁꯦ ꯍꯥꯟꯅ ꯀꯣꯠꯂꯒ ꯍꯧꯔꯒꯦ꯫ ꯋꯥ ꯃꯥ ꯉꯁꯥꯏ ꯇꯣꯠꯄꯗꯤ ꯑꯩ ꯇꯤꯟ ꯌꯣꯠꯈ꯭ꯔꯕꯅꯦ ꯑꯗꯨꯝ꯫ ꯄꯦꯜꯂꯦ ꯃꯤꯃꯤ ꯁꯤꯡꯖꯨꯁꯦ꯫ ꯁꯤꯅ ꯈꯦꯝꯖꯣꯡ ꯐꯥꯔꯝꯗ ꯆꯠꯂ ꯌꯧꯕꯅꯤ꯫ Dền của cái tay. Thằng này bên mình xin người này hồi đấy. Màu sẽ xào được đi sắp xào rồi làm xào nó tập việc itu sih nggak menarik hal. Sini banyak nggak?
ꯁꯤꯡꯖꯨꯁꯦ ꯆꯥꯕ ꯉꯝꯃꯣꯏꯗ꯭ꯔꯅ ꯈꯥꯏꯗꯣꯛ ꯊꯝꯃꯦꯗ ꯇꯥꯛꯁꯟꯈ꯭ꯔꯦ ꯑꯃꯨꯛ ꯍꯥꯞꯄ ꯁꯦꯝꯖꯣꯡ ꯈꯣꯠꯄꯅ ꯑꯣꯏꯅꯝꯕ ꯍꯪꯒꯥꯝ ꯈꯣꯠꯄꯅ ꯍꯥꯎꯕ ꯂꯣꯏ ꯍꯥꯎꯋꯦ ꯃꯤ ꯈꯔꯗꯤ ꯃꯤꯃꯤꯌꯣ ꯑꯪꯀꯜꯁꯤꯕꯣ ꯇꯧꯔꯒ ꯆꯥꯕꯁꯨ ꯌꯥꯎꯕꯅꯦꯕ ꯑꯗꯣ ꯑꯩꯗꯤ ꯃꯤꯃꯤꯁꯦ ꯇꯁꯦꯡꯅ ꯆꯥꯕꯅꯦꯅ ꯍꯥꯎꯋꯦ ꯆꯟꯈ꯭ꯔꯦꯕ ꯃꯣꯔꯣꯛ ꯁꯥꯕꯗꯣ ꯊꯕꯤ ꯆꯥꯔꯒ ꯑꯃꯨꯛ ꯏꯪꯊꯍꯟꯗꯣꯏꯕ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯊꯥꯡꯃꯩꯕꯟ ꯃꯤꯃꯤ ꯁꯤꯡꯖꯨꯒ ꯂꯩꯍꯧꯔꯦ ꯔꯦꯟꯇ ꯂꯩꯀꯥꯟꯗ ꯌꯥꯝ ꯆꯥꯔꯝꯕꯅꯦ ꯉꯁꯤ ꯌꯥꯝ ꯍꯥꯎꯔꯦ ꯁꯤꯡꯖꯨꯁꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ ꯀꯩꯒꯨꯝꯕ ꯃꯤꯃꯤ ꯁꯤꯡꯖꯨ ꯄꯥꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯊꯪꯗ ꯀꯔꯤ ꯆꯥꯔꯧꯒꯦ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ